अहानबदा हक्सल की पाउदा मियंग ताबिरु सिंगु ताराम ओक्सरी ngasi gi video asidi yumda Tougadaba dandruff Lupou control taunaba method khara gi matang da semjabani Lupou haibasi koki unsa da sokhanba common oiba skin gi condition amani masi masak asibu unsa gi cells singi apawa machet sing aduna unsinduna koki unsa amasung samsing da angauba apawa machet oina uba phangi Lupou asi dry skin oily skin seborrheic dermatitis amasung hair care products singna sensitivity oiba yauna posak kaya na thoan ba yai Lupou gi common oiba layong singi manungda nahaki sam amasung lengbanda asibu unsa machet na singba uba phangba amasung nahaki koki unsa da hakajaba asini adubu Lupou asi yamna sathiba condition din nakti masina nuaitaba amasung maya marakta ikaiba phawba yai adubu masi aso apan natraga launaganbadi oide nahaki condition adugi maram amasung sokhalapagi makhapona Lupou phanaba method kaya marum lay maram aduna nahaki Lupou adu control taunabagi khwaidagi effective oiba pambai singi matangda khanarasi ahanbada apple cider vinegar na koki unsada pH level balance tauduna Lupou thokaliba yeast sing saukhatpa hanthabada mateng pangi masida fungal infection sing thengnaba ngamba antimicrobial property sing lay kok adu shampoo luzarba matungda apple cider vinegar amasung ising adu chap manana yansinbiro aduga kokta taisinbiro minute 5 dagi 10 phawa thamlaba matungda phajana chamthokpiro mathangda tea tree oil da antifungal amasung antimicrobial property sing yawi maduna Lupou tholiba yeast sing lawthokda mating pangi masina kokta inflammation amasung hakajaba sauna hantahanbada kanaba pi shampoo da tea tree oil drop khara hapiro aduga coconut oil kharaga mix phajana tawbiro nahaki kokta mixture adu taiduna phajana massage tawraba matungda minute khara thambiro aduga phajana samthokpiro marak thana video asibu yengbirba singna kanaba oirabadi channel asibu support tawbu oina subscribe amni share tawbiu makhataba video singsu muthang semjarakhigani mathangda aloe vera da moisturizing property sing yawi maduna kokta dryness amasung irritation thokpa hantahanba ngami masida antifungal property su yawi maduna Lupou tholiba fungi sing lamthengnabada mateng pangba ngami masi sijinanabagidamag aloe vera manadagi aloe vera gel adu lawthokpiro aduga nahaki kokta direct oina taisinbiraba matung chamthoktrigegi mamangda minute 30 dagi 10 phawba thambiro numit kharani hanjin tawrabadi nahangna effect adu uba phangani mathangda baking soda na dead skin cells amasung flexing kurol huba hanbagi thabak tawi masina nahaki pH level balance thambadasu mateng pangi nahaki sam amasung kok adu chothan biraba matungda nahaki kokta baking soda adu taisinbiro phajana samthoktringegi mamangda minute khara thambiro masina nahaki kok adu dry ohenba ngambana masi yamna tuna sijinatanaba section gadabani mathangda coconut oil asi mahausana moisturizer oil masina dryness amasung kurol machet thokpa hantahanbada mateng pangi masida antifungal property su yawi coconut oil khara lumbu sahanduna nahaki kokta massage tawraba matung numidang chuppa ama natraga pung khara samthoktringegi mamangda thambiu aduga hapta amagi manungda toina tawbiu mathangda lemon juice ta citric acid yawi masina koki pH level balance tawba amasung Lupou tholiba yeast hantahanbada mateng pangi masina oil haw puthokpa control tawriba mausagi oiba astringent ama oina su thabak tawi fresh oiba sampra mahi adu isinga yansinbiro aduga naki kokta taibiraba matung phajana chamthoktringai minute 5 dai 10 phaba thambiro masi hidak mahi asi kokta sokpa kubatpana chingba leirabadi sijinabiganu mathangda camphor da antifungal property sing yawi masina Lupou phanbada mateng pangba ngami camphor da cooling sensation yawi hariba cooling effect asina kokta kajaba amadi irritation thokpa phanbada mateng pangba ngami masi sijinanabagidamak camphor drop khara coconut oil ga yansinnaraga nahaki kokta massage phajana tawraba matung chamthoktringaida minute 30 muk thambiu mathangda rosemary extract rosemary amasung Sinioli compound yawi masida antimicrobial amasung anti-inflammatory property sing yawi
Hariba property sing asina kokta lupau thoaliba phangi natraga yeast sing saukhalakpa thingbada mateng pangi. Maram aduna rosemary na lupau phanbada mateng pangba yai. Hauzik masi matau karamna sijinagadage haibado yengsi. Nahakna masi makhal ani thokna sijinaba yai. Ahanbada rosemary oil scalp massage. Anisubada rosemary infused rinse. Rosemary oil scalp massage gidamakta rosemary oil drop kharaga coconut oil natraga olive oil ga yansinarga mixture adu kokta tairaba matung sampuna samthoktringaida minute 30 muk thambiu. Aduga rosemary infused rinse gidamakta anauba natraga akangba rosemary ki mana masing adu asaba isingda chawrakna minute 30 thamduna rosemary infusion mahi ama semu. Aduga sampu lujaraba matungda ingalaba rosemary mahi aduna amuk samthoku. Mathangda neem oil. Neem oil da antifungal compound sing yawi maduna lupau thoaliba fungi singna khongjal yangna hengalakpa asi thingba ngami. Masida anti-inflammatory property su lay maduna koki unsada inflammation hanthanduna lupau no maram oiduna kajaba amasung hakajaba hotpadagi ngangsilakpa sing asi hantahanli. Neem oil gi fatty acid na koki unsada moisturize oibada mateng pangi aduga dryness amasung kurol hubani singba hantahanli. Masina koki unsada pH level thamduna blood circulation fagat hali. Masina koki unsabu masamu fana thamba amasung lupau hantahanbada mateng pangiba hair follicles singbu fana thangmi. Masi sizinabnabagidamak neem oil drop khara coconut oil ga yanaraga nahaki kokta phajana massage tawru aduga santhoktringegi mamangda minute 30 thambiro. Mathangda fenugreek seeds methi makoida mucilus yawi masina koki unsabu moisturize oily aduga dryness oiba amasung kurol huba hantahali. Makoida anti-inflammatory property sing yawi maduna kokta hakajaba amasung inflammatory thopa hantahali. Fenugreek seed antifungal property su yawi maduna lupau tholiba fungi natraga yeast na khongjal yang hengalakpa control tawbada mateng pangi. Masi sijinanabagidamak fenugreek seed chamas ani numidang chukpa ama tingbiro aduga takhairaga paste oina semlaba matungda kokta phajana taibiro. Samthoktringegi mamangda minute 30 muk thambiu. Hariba method sing asida natana nahakna wakhada piribising asi consider tawbai yai. Ahanbada sambu phajana hygiene ohengadabani. Phawgi saruk hena semgalakpa amasung skin gi cells sing sihanbada mateng pangliba hair styling products sing hena sijinaroidabani. Masi matakta lupau thoaliba phangi sing sandokpa thingnaba samchet brush amasung towel sing share tawroidabani. Anisubada kok sang naina massage tawba. Kokta shampoo natraga mausagi thau coconut oil natraga tea tree oil sijinaduna massage tawbana blood circulation hengat hali amasung dryness oiba thingi aduga chamthoktringaida thau sing adu pung khara thambiu. Ahumsubada healthy diet maintain tawba. Chinjakta vitamins amasung minerals matik sana yawba balanced diet na koki unsabu healthy ohenba ngami. Maram aduna omega 3 fatty acid zinc vitamin B amasung antioxidants yawba chinjak sing chagadabani. Marisubada asaba ising amasung ahenba heat styling tawroidabani. Asaba ising na nahaki koki unsada yawjaba thau sing lauthokkhiduna dryness amasung lupau ohelai. Masiga manana ahenba heat styling haibidi dryer amasung flat iron sijinabana kokta dry oiba hengat hali. Maram aduna lumbu saba ising amasung heat styling tool sing chang amada sijinagadabani. Masiga mari lainaba video hair fall natraga hair loss ki video asigi link description da hapsakibini. Link asida changliduna video asibusu miyeng tabiu. Thank you.